lamdam masida hingminirba furupsinggi marakta thajanaba purakpa ngamlabatada chawkhat maikeda kumang chawsinba ngamgani haina MP Dr. Lorho Fozena haikre. Chief Minister N. Biren mapung oiba thokdang lawduna Scheduled Caste Subcommittee gi mifam pangthokre. Mifam aduna Scheduled Caste singi famfam thokpa chakthung amadi lokhatpa yaba thabak thorom singi matangda khanaki. Mirolingai matamda angang adu nupira nupara haina yengthokpasi crime amani haina Family Welfare gi Director Dr. K. Rajona fongdokre. Padma Vibhushan Award lanthoknaba minglaw thorakpada ahanba nupi athlete oina Manipur gi saknairaba boxer MC Medikom yawragle. Imphal Nambul River Project ki makhada Nambul Turel gi nagyata chaliba retaining wall sing quality laina sem saki haina subcontractor Salam Hembana phongdokre. Central Agriculture University amadi ICR Indian Institute of Pulses Research Kanpur na sinduna Rabi Muller crops ki matangda numini ni chumna chathagadaba annual group meet hogdokre. Nelit Imphal CSC Department of Information and Technology Government of Manipur SBI Imphal branch anina khusamna duna ngasi Nelit Imphal gi auditorium de state level workshop on digital payment gi awareness program pangthokre. Achau mihata chenari ba nomaitem surjit amasung mahaki machin manau gi imung manung kumbida amuk hana changjafam pidanaba miyamna wareb lawkhre. Thabuma machupna pangthokadaba Rashtriya Posan Mahagi sarukam oina Bisnupur district ki Kyamba Sanglenda Posan Mela amadi mini exhibition gi thorom pangthokre. Nambol Apunma Maira Paivilup amadi Development and Protection United Volunteer Organization akusamna duna Nambol area digi fagalakpa yu liter lising amarom Nambol Kaithelda miyam mangda mai thaduna mangan kre.